Hello, my YouTube family. Manipuri homemaker channel na mayambu taramna okjari. Mayang ngasidi ngagi pickle achara amuk semjarage ko. Yang kuina su thamba yai aduga akhoi side dish oina charaga su yam nuai chane akhoi hinjang mathel longba pharak taba khoppa aduga thaina aina charakpa akhoi south longge ngagi pickle do aduga mahau su chap manai yam hau chane mayam. Ado aigi nungsira viewers singna horen video se loi phokdang yengbiraga kitang kanaba nungaiba phawbiragadi like subscribe share follow tawsanbiramo. Kana banungai video putuna laksage aduga mayamna nungsibiduna like nambirappa nungsiba comment ga pibirappa se yamna motivate oye akhoi video se semningbo supo e aduga waba su phayko duri mayam kamaina semge habdu yengminarasi ko ngagi makuje sumaina khara khoktoge matongdi khara di yawre ta ado nga se aigi ngasigi nga se nga haine maru kitang yawdaba oina khalle ado eni apamba nga ame heta yai ko maru du sembada dum sapirasu yai aduga sumaina nga se aina fridge da nga tang thambane bako akhoi sembada kakpada nungaina ba aduna makuje yam phajana su kakpa yare sumaina do makuje phajana kakthoba matungda akhoi piece se cube 9 na macha oina kaage ba do aigi ngasi gi achar semdoiba nga se kg makhai amane ado adum semingai da yamna semaubana di phaba chan yam koina su thamba yabane ba adum akhoi khajig sum semnabado waidana ko amuk semingai da mayam semaubana phayeba ado nga se phajana mathang loina kakthalage aduga ising asabana ne semba loiraga ungtang chamthoke nga haidi khoi gi thaurik to yam kallidana ko do sumaina macham chakathalisi ko yarigai chawhan biroi se semba matamda maku mayam chang ado phajana piece se macha chang chapmanana loina ka eko tawra kanda khitang chu piklakine ba duna phajana khoi gi ising asabada phajana chamthoaba matungda moro asuba ora su yai ko yumda su chabdo aidi akhoi mirchi powder jo spoon phabata ba ma hape aduga namgada changda thum su spoon phabata ba ma hape ko aduga machu khitang amaga hapaga mix tawraji ko adu totpa matamda phajana akhoi gi namna ba manung yauna changna ba phajana totpisi ko asagi yaudaba yauragadi mahaudu watkane ba aduga phajana totpiraba matungda makhumje khumjalaga minute 5-10 rest tawraga thamse sumaina rest tawringai sida maroi mapangji su ready ta horaji ko do sing khara amaga leire dum sing se khara yamna thakpa dum haubane akhoi gi pickle acha sida tiko aduga moro tekpa khara amaga leire ado adum isagi apamba loina thakpa yai hapa yai ko aduga watpa yati henba yati haiba kaisu leipote da adum isagi apamane haugadaba maongda aduga chanam se akhoi gi chanam khara pawrapna hapa su yam haubane ba aduga khara amna chop tawge khara amna pawna hapke ko de sugumba chawba se khara mayai da khaidoga hapna ba khara tangkhai ma thamgra aduga si khaisina chop tawthose ko do akhoi gi chopper se leitraga su thangna dum ka asu yabane ko kopna ado sumaina aigi electric chopper sida tawse amna su thuye phatlawna yamna su nungai ado aigi sigi electric chopper se kadai degi leige kaya pige na haibdo aigi de army gi kantin dei lobane bako ado pambiraga di ai hujik product akhoi gi tek tawbudo tuda tawjaramge adudagi dum changaga dum leiba yan ko online da dum ado hujik loire yam phajana chop tawbane chang chapmanana aduga ngasai gi kaino do chanam khara mapum achawba se tangkhai khaidoke yam chawmaliko aduga moro tekpa khara do maga soidoage aduga kari pata khara maga hapke ko kari pata se akhoina adum magi maming se utin manam nambiga hainabdo utin manam nammena ado aidi yam hainaye ado sisi yamna suphabani ko akhoi gi bp diabetes leiba khoppa ma se to ki matikana bane aduga ngagi achar semba sida ko kari pata gi manam se loine adjust tawgi bani ko magi manam dongana kaisu namda bane ba yam hawne mayam chung tang try tawbiyone donga sagi rest tawba nga do haipetang okhairaga hujik tawtho ase ko do thau se dum ani apamba thau amalo biro aidi fortune gi refine oil se si kitang ama haire aduga napsanna dana ba khara chakhairaga hapage ko dum nga se akhoi gi nga hai chibudi kaimta toidabane ma budi ko ado pulaba dum thadara su yaba chane ado makhumje khumjalaga akhoi gi medium flame da thamaga nga tang koina sawange ko sai tapna kitang akhoi gi deep fry tawdoine ba kitang ma se akhoi gi chumna gi nga tawra chabdo adudagi hena kitang kanglapna tawdoine ko aduna akhoi gi gas se high flame da thamaga di yam thuna kachalakane ba manung yawna munbana ngawroidana do yam thuna sumun bane nga sai gi piece macha ni na ko magi machu je kitang dark brown oire ko akhoi gi sumaina kitang machu je leichan ba adugi kitang phajana akhoi gi
ꯈꯤꯇꯪ ꯀꯦꯝꯂꯤ ꯂꯥꯎꯒꯦ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅꯐꯧ ꯇꯧꯕꯤꯌꯣꯕ ꯑꯗꯨꯅ ꯃꯊꯪ ꯆꯞ ꯃꯥꯟꯅꯕ ꯁꯦꯝ ꯄ꯭ꯔꯣꯁꯦꯁꯇ ꯇꯧꯊꯣꯛꯑꯒꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯄꯥꯟꯗ ꯂꯩꯕ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯗꯦ ꯕꯣꯔꯗꯤꯡ ꯆꯠꯄ ꯑꯗꯨꯝ ꯑꯁ ꯃꯣꯏꯒꯤꯁꯨ ꯌꯥꯝ ꯀꯥꯟꯅꯕꯅꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯆꯥꯕ ꯌꯥꯏ ꯌꯥꯗꯦ ꯑꯝꯇ ꯂꯩꯔꯔꯣꯏꯀꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯆꯤꯛꯀꯟꯒꯤ ꯄꯤꯀꯜ ꯁꯦꯝꯈꯤꯕꯗꯣ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯕꯅꯦꯀꯣ ꯇꯁꯦꯡꯅ ꯑꯗꯨꯒꯤꯗ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯊꯪ ꯂꯣꯏꯅ ꯇꯧꯊꯣꯛꯑꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯊꯥꯎꯁꯦ ꯈꯤꯇꯪ ꯌꯥꯝꯃꯦ ꯑꯗꯨꯅ ꯊꯥꯎꯁꯦ ꯈꯤꯇꯪ ꯂꯧꯊꯣꯛꯀꯦꯀꯣ ꯉꯁꯥꯏꯒꯤ ꯊꯥꯎꯁꯦ ꯈꯤꯇꯪ ꯋꯥꯠꯂꯦꯅ ꯈꯜꯂꯒꯁꯨ ꯉꯁꯥꯏꯒꯤ ꯃꯨꯜꯂꯒ ꯂꯩꯔꯕ ꯁꯤꯒꯤ ꯊꯥꯎꯁꯦ ꯑꯗꯨꯝ ꯍꯩꯖꯤꯜꯂꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯉꯥ ꯆꯥꯗꯕꯒ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯀꯤꯕ ꯑꯗꯨꯗꯒꯤ ꯉꯥ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯗꯣ ꯑꯝꯇ ꯂꯩꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯉꯥꯒꯤ ꯑꯆꯥꯔ ꯄꯤꯀꯜꯁꯤꯗꯤ ꯃꯍꯥꯎ ꯃꯈꯜ ꯑꯃꯅꯦꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯕꯅꯦ ꯑꯉꯥꯡꯒꯁꯦ ꯐꯖꯅ ꯆꯥꯕꯅꯤꯀꯣ ꯑꯗꯣ ꯊꯥꯎꯁꯤ ꯌꯥꯔꯅꯤ ꯑꯗꯨꯅ ꯊꯥꯎꯁꯤꯁꯨ ꯁꯥꯔꯒ ꯂꯩꯔꯕꯅꯤꯅ ꯑꯍꯥꯟꯕꯗ ꯀꯩꯅꯣꯅꯤꯀꯣ ꯁꯤꯁꯦ ꯍꯪꯒꯥꯝ ꯃꯔꯨ ꯑꯄꯧꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯄꯦꯀꯦꯠꯇ ꯌꯣꯟꯕꯗꯣ ꯁꯤꯁꯤꯅ ꯌꯥꯝ ꯍꯦꯜꯂꯦ ꯍꯤꯟꯖꯥꯡ ꯃꯍꯥꯎ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡꯒꯤ ꯇꯔꯀꯥ ꯇꯧꯕꯅ ꯇꯧꯔꯤꯗꯣ ꯊꯥꯎ ꯁꯣꯛ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯗꯨꯒ ꯄꯤꯀꯜꯗꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯒꯤ ꯍꯪꯒꯥꯝ ꯃꯔꯨ ꯑꯄꯧꯕꯁꯤꯅ ꯑꯗꯣ ꯍꯪꯒꯥꯝ ꯃꯔꯨꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯗ꯭ꯔꯦꯛ ꯃꯈꯣꯟ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨꯀꯥꯟꯗ ꯀꯥꯍꯟꯕꯁꯨ ꯌꯥꯗꯦꯀꯣ ꯃꯈꯣꯟ ꯄꯦꯗ꯭ꯔꯦꯛ ꯊꯣꯛꯂꯛꯄꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯊꯪ ꯍꯥꯞꯆꯤꯜꯂꯁꯦꯕ ꯉꯁꯥꯏꯒꯤ ꯆꯅꯝ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯄꯗꯣ ꯑꯗꯨ ꯍꯥꯟꯅ ꯈꯤꯇꯪ ꯍꯥꯏꯐꯦꯠ ꯉꯧꯕꯤꯔꯁꯦ ꯑꯗꯨꯗꯒꯤꯗꯤ ꯆꯣꯞ ꯇꯧꯕ ꯁꯤꯡꯒ ꯆꯅꯝꯒ ꯆꯣꯞ ꯇꯧꯕꯗꯣ ꯑꯗꯨꯃꯨꯛ ꯂꯣꯏ ꯍꯥꯞꯆꯤꯜꯂꯁꯦꯀꯣ ꯑꯗꯨꯒ ꯁꯤ ꯍꯥꯏꯐꯦꯠꯇꯪ ꯉꯧꯕꯤꯔꯁꯦ ꯑꯗꯨꯒ ꯃꯤꯊꯤ ꯃꯔꯨꯗꯣ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯄꯁꯦ ꯑꯗꯨꯒ ꯃꯤꯊꯤꯁꯤꯁꯨ ꯀꯥꯔꯒꯗꯤ ꯈꯥꯕꯅꯤꯀꯣ ꯑꯗꯨꯅ ꯀꯥꯍꯟꯕ ꯌꯥꯗꯕ ꯃꯤꯊꯤꯁꯦ ꯑꯗꯨꯒ ꯍꯤꯡ ꯈꯔ ꯑꯃ ꯉꯧꯗꯕ ꯌꯥꯗꯦꯀꯣ ꯉꯥꯗꯗꯤ ꯍꯤꯡꯁꯦ ꯍꯥꯞꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯇꯤꯇꯂꯤ ꯍꯤꯡꯗꯨꯅꯦ ꯇꯤꯇꯂꯤ ꯍꯤꯡꯁꯦ ꯈꯤꯇꯪ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯕꯅꯦꯀꯣ ꯑꯗꯨꯅ ꯁ꯭ꯄꯨꯟ ꯇꯪꯈꯥꯏ ꯐꯕꯥꯠꯇꯕ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯒ ꯌꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯍꯤꯡ ꯑꯃ ꯂꯥꯛꯄꯅꯦꯕ ꯃꯅꯝ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯗꯕ ꯑꯃ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁ꯭ꯄꯨꯟ ꯑꯃꯃꯨꯛ ꯍꯥꯞꯇ꯭ꯔꯗꯤ ꯌꯥꯔꯣꯏꯀꯣ ꯑꯗꯣ ꯐꯖꯅ ꯍꯥꯏꯐꯦꯠ ꯉꯧꯕꯤꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯁꯣꯏꯕꯗꯣ ꯑꯗꯨꯅꯦ ꯑꯗꯨꯗꯒꯤꯗꯤ ꯀꯔꯤ ꯄꯇꯥꯁꯤꯅꯦ ꯁꯤꯁꯤꯒ ꯉꯧꯁꯜꯂꯁꯤꯀꯣ ꯑꯗꯣ ꯃꯔꯣꯏ ꯃꯄꯥꯡ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯄꯇꯥꯒ ꯆꯅꯝꯒꯁꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯣꯏꯅ ꯃꯨꯟꯅꯕ ꯐꯖꯅ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯉꯧꯊꯣꯛꯄꯤꯔꯁꯤꯀꯣ ꯉꯥꯛꯇꯪ ꯑꯗꯣ ꯁꯤ ꯍꯥꯏꯐꯦꯠ ꯃꯨꯜꯂꯛꯑꯦ ꯐꯖꯅ ꯕ꯭ꯔꯥꯎꯟ ꯃꯆꯨ ꯂꯥꯛꯑꯦ ꯃꯅꯝꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯛꯄꯅꯦꯕ ꯑꯗꯨꯀꯥꯟꯗꯨꯗ ꯃꯣꯔꯣꯛ ꯍꯥꯞꯆꯤꯜꯂꯁꯤꯀꯣ ꯃꯣꯔꯣꯛꯁꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯁꯃꯤꯔꯤ ꯆꯤꯂꯤꯗꯨꯅꯦ ꯑꯩꯅ ꯌꯨꯝꯗ ꯇꯛꯈꯥꯏꯖꯕꯅꯦꯀꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯨꯟ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯗꯒꯤꯗꯤ ꯃꯤꯔꯆꯤ ꯄꯥꯎꯗꯔ ꯁ꯭ꯄꯨꯟ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯒꯤ ꯃꯆꯨ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯦꯀꯣ ꯑꯗꯨꯗꯒꯤꯗꯤ ꯁꯤꯁꯤꯅ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯑꯩꯈꯣꯏꯒꯤ ꯒꯨꯟ ꯃꯔꯨ ꯇꯛꯈꯥꯏꯕꯗꯨꯅꯦ ꯑꯗꯨꯁꯨ ꯁ꯭ꯄꯨꯟ ꯃꯆꯥ ꯑꯃ ꯍꯥꯞꯄꯦ ꯑꯗꯣ ꯒ꯭ꯌꯥꯁꯁꯦ ꯂꯣ ꯅꯠꯇ꯭ꯔꯒ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯝꯃꯒ ꯍꯥꯏꯐꯦꯠꯇꯪ ꯉꯧꯕꯤꯁꯤꯀꯣ ꯑꯗꯣ ꯀꯥꯁꯃꯤꯔꯤ ꯆꯤꯂꯤ ꯄꯥꯎꯗꯔ ꯑꯗꯨꯗꯒꯤꯗꯤ ꯔꯦꯗ ꯆꯤꯂꯤ ꯄꯥꯎꯗꯔ ꯃꯤꯔꯆꯤ ꯄꯥꯎꯗꯔꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯄꯤꯌꯨꯀꯣ ꯄꯤꯀꯜꯗꯗꯤ ꯃꯁꯛ ꯐꯖꯕꯇ ꯅꯠꯇꯅ ꯃꯍꯥꯎꯁꯨ ꯌꯥꯝ ꯂꯩꯍꯟꯕꯅꯦꯕ ꯑꯗꯨꯒ ꯀꯥꯁꯃꯤꯔꯤ ꯆꯤꯂꯤ ꯄꯥꯎꯗꯔꯗꯤ ꯀꯩꯝꯇ ꯁꯥꯗꯕꯅꯤꯀꯣ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯉꯧꯕꯤꯔ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯉꯥ ꯑꯇꯥꯎꯕꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒ ꯍꯥꯏꯐꯦꯠꯇꯪ ꯃꯤꯛꯁ ꯇꯧꯔꯁꯤꯀꯣ ꯉꯁꯥꯏꯒꯤ ꯂꯣꯏꯅ ꯃꯨꯜꯂꯕ ꯉꯥꯛꯇꯅꯦ ꯑꯗꯣ ꯁꯨꯡꯉꯩꯀꯥꯟꯁꯤꯗ ꯃꯣꯔꯣꯛ ꯋꯥꯠꯄ ꯊꯨꯝ ꯋꯥꯠꯄ ꯍꯥꯏꯐꯦꯠ ꯇꯦꯁ ꯇꯧꯊꯣꯛꯄꯤꯔꯒ ꯑꯋꯥꯠꯄꯗꯣ ꯂꯣꯏꯅ ꯍꯥꯞꯄ ꯌꯥꯔꯦꯀꯣ ꯑꯗꯣ ꯊꯨꯝꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯉꯥ ꯇꯣꯠꯄꯗꯗꯤ ꯍꯥꯞꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯃꯔꯣꯏ ꯃꯄꯥꯡꯁꯤꯒꯤ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯗꯒꯤ ꯚꯤꯅꯦꯒꯔꯁꯦ ꯍꯥꯞ ꯀꯞ ꯑꯃ ꯒ꯭ꯂꯥꯁꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃ ꯍꯩꯖꯤꯜꯂꯒꯦꯀꯣ ꯑꯗꯨꯒ ꯚꯤꯅꯦꯒꯔꯁꯤꯗꯤ ꯌꯥꯝ ꯁꯤꯟꯕ ꯄꯣꯠꯅꯤꯗꯅ ꯆꯝꯄ꯭ꯔꯥꯒꯨꯝꯕꯅꯦ ꯑꯗꯨꯅ ꯃꯥꯒꯤ ꯇꯦꯁꯇꯣ ꯕꯦꯂꯦꯟꯁꯇꯣ ꯃꯥꯟꯅꯅꯕ ꯊꯨꯝ ꯈꯔ ꯑꯃꯒ ꯍꯥꯞꯁꯤꯀꯣ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯍꯥꯏꯐꯦꯠꯇꯪ ꯃꯤꯛꯁ ꯇꯧꯔꯒ ꯑꯗꯨꯝ ꯊꯥꯡꯊꯔꯁꯦ ꯒ꯭ꯌꯥꯁ ꯑꯣꯐ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯃꯍꯤ ꯂꯥꯡꯉꯤꯁꯦ ꯂꯥꯡꯉꯣꯏꯀꯣ ꯃꯍꯤꯁꯦ ꯅꯪꯅ ꯂꯣꯜꯂꯒ ꯂꯩꯗꯧ ꯅꯠꯇꯦꯀꯣ ꯉꯁꯥꯏꯒꯤ ꯉꯥꯁꯦ ꯐ꯭ꯔꯥꯏ ꯇꯧꯕꯗ ꯗꯤꯞ ꯐ꯭ꯔꯥꯏ ꯇꯧꯕꯒꯤ ꯀꯟ ꯂꯥꯎꯕꯗꯣ ꯉꯁꯥꯏꯒꯤ ꯚꯤꯅꯦꯒꯔ ꯀꯩꯀꯥ ꯃꯍꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯨꯞꯁꯤꯟꯈ꯭ꯔꯗꯕꯅꯦꯕ ꯃꯍꯤꯁꯦ ꯂꯣꯏ ꯀꯪꯒꯗꯕꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯥꯡꯊꯔꯒ ꯑꯩꯈꯣꯏꯒꯤ ꯕꯥꯎꯜ ꯑꯃꯗ ꯐꯖꯅ ꯍꯥꯞꯊꯔꯒ ꯅꯣꯡꯃ ꯊꯝꯃꯁꯤꯀꯣ ꯅꯣꯡꯃ ꯊꯝꯃꯕ ꯃꯇꯨꯡꯗ ꯆꯥꯕ ꯍꯧꯁꯦꯕ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯆꯥꯝꯊꯣꯛꯑꯕ ꯁꯦꯡꯗꯣꯛꯑꯕ ꯒ꯭ꯂꯥꯁꯀꯤ ꯖꯥꯔ ꯑꯃꯗ ꯐꯖꯅ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯌꯥꯝ ꯀꯨꯏꯅ ꯊꯥ 5 ꯇꯔꯨꯛꯐꯥꯎ ꯊꯝ ꯌꯥꯗꯣꯏꯅꯤꯀோ ꯁꯤꯗ ꯃꯅꯤꯡꯗ ꯌꯥꯎꯔꯤꯕ ꯃꯍꯤꯒꯗꯤ ꯂꯣꯏ ꯆꯨꯞꯁꯟꯈ꯭ꯔꯗꯕꯅꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯑꯗꯣ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯕꯁꯦ ꯐꯔꯛ ꯇꯥꯔꯕ ꯊꯕꯛꯅ ꯌꯥꯗꯗꯅ ꯑꯗꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯃꯥꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯕꯤꯔꯤꯅꯤ ꯅꯝꯕꯤꯔꯤꯅꯦ ꯀꯥꯏꯅ ꯇꯧꯔꯝꯃꯤꯅꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯅꯨꯄꯤꯒꯤ ꯅꯨꯄꯥꯒꯤ ꯊꯕꯛ ꯈꯥꯏꯗꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯁꯦ ꯌꯥꯝꯅ ꯁꯥꯟꯇꯤ ꯂꯩꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯤꯗꯤ ꯅꯨꯄꯤꯒꯤ ꯊꯕꯛꯅꯤ ꯁꯤꯗꯤ ꯅꯨꯄꯥꯒꯤ ꯊꯕꯛꯅꯤ ꯈꯥꯏꯕꯤꯗꯅ ꯑꯃꯅ ꯑꯃꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯇꯤ ꯂꯩꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯤꯌꯨ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ